Arambay News Guwahati da Maitelon gi pau tabri basingbu ihan hanbu bakta da chingangbam Sujirani na khurumjari hujing asigi samlappa mariba pau sing lobirase Assam lenga ki ngasi phamkiba cabinet mifamda maroiba warip kya laukhre madugi manungda Bhogeshwar Baruwagi mapok numit September 3 bu Sports Day haina Assam da pangthoklagani Sports pension su lupali sing nipandagi lupali sing tarada hengarhan kibaga loinana Asian Games amadi Commonwealth Games na chingba maroiba event sing da saruk yaruba sanaroi sing da mapunsi chuppagi oina pension piragani lauthokre Education Department ki oina tonganba SOP amasu ngasi lengakna thadorakre lagliba September amadagi tangkak naina educational institute sing hangdokpagi thorang makhada higher secondary graduate amadi postgraduate classing offline mode ta hana hangba horagani adubu mahairoi sing tangai fadana vaccine dose amadi kapkadabane aduga hostel da legadaba mahairoi singi oina de vaccine dose animak kapkadabani haire Hayeng irai numitagi hauna university singda amadi inspector of schools ki office singda su vaccine kapagi khongjang changsilagani September 5 gi manungda vaccine kappa loishingadoribani Handakta chapkhalakliba ACS officer Saibur Rahman gi Maril Mathum puthorakpagi loiba naidri ngasisu Borpeta da leiba ma ki mayumda chatuna CM Vigilance Kangbuna red tawkhre Sana KG gi khujingda phagat pangam khe Borpeta gi tongan mafam nipuni thoida Maril Mathum kaya paishilam khe two wheeler gi showroom ani amadi dukan kun hena bhara salam khe Ningsing bayai Saibur Rahman gi loinabi Minaksi Rahman na mamangi assembly mikhalda AIUDF ki mirep oina lupa crore nipu he na chading tawbudagi imung asigi mathakta jingnaba hawrakhibani Assam Police ki jawan Ritu Bora Alpha Changlamle Humpumathoi suba RBN gi jawan asi Karbi Langpi hydroelectric project ta posting tadun leirambani project asigi manaktagi mahaki service rifle su phangwangamkhre Haukiba June Maridagi, Mapam Kangdana, Mankrabagi Matung, Makpu Koiti Tiduna, Lerakibani, Mamai Tangade, Intelligence Nasu, Mahak Alpha Chankre, Habagi, Praman, Puthorakre. Assam Lengaki School Sing the attendance amasung student database management information system captured Taunanabagi damag artificial intelligence AI based identification system lehelagane system asina Assam ki district kuntraum doida lariba Lengaki School Sing nipunipan cover togani haire Assam ki tourism sector da topa saglo namagaloina na tourist singi mideng chingsingadoriba anuba train connection ama piba hauragane Lakliba August kuni pandagi sangbana ba Borail Chingchang fauna thekna khoina Vistadam Deluxe train chen bahoragani Guwahati amasung Hill Station Haflong gi marakta chengadoriba train asi marakta Maibong Station yauna aniraktang lepkani pung 5 gi khongcherasigi bhara lupali singamaga chamaga kuntrane Manipur ki Congress MLA ahum disqualification tawbagi matangda Manipur High Court na pikiba verdict adubu singnarakhiba petition gi hearing ngasi Supreme Court ta chathakre Nakhalamaromda Parliamentary Secretary ki tarani thoi hapkhibagi matangda Office of Profit Kamari leinana Supreme Court ta chathariba case ki mathangi hearing September 3 da lepnakre Sports wear gi measure Adidas na Olympic medalist Saikho Mirabai Chenu thaba anuba product ama puthokre sports ta nupi singna mayok nariba khwaidigi chaungna singnaba ama oiriba thagi khongkap lakpa matamda su nupi macha sing sports ta mahusagum saruk yananabagi khwaidigi anuba pothok sing maikhum hangdok laduna stay in play campaign gi maithong Mirabai Chanubu oihankhi Moirang Municipal Council gi manung channa Moirang Lomkhaidagi Moirang Laikhrembi thong phawbagi lambi niyam chumna pak chauna semdrabade thasigi kuntramathoi amadi September amagi lonaba hingnongyaidagi horaga pung nipunipan chakaban toragani haina KG Moirang Kendra Apunbalup Chemical gi General Secretary Henam Somikanta ngasi paumisingda phongdokre Thasigi Chachat Kunmanga da Babu Jagjivan Ram Kala Sanskriti and Sahitya Academy na Sinba Rashtra Samarpan Divas Palanga Marilina Pangthokpa Tharam Amada Thobal District ki Charangpat Mayai Lekai de Lariba Kangabam Jadumani Singh da Bharat Ratna Dr. B.R. Ambedkar Award Inglisingini Kunmathoi Social Work Amadi Human Service ki Lamda Pirakpada Northeast Biography Forum na Harau Tayamba Phongdorakli
लोइनना फोरम असिगी लाइफ मेंबर अमसु ओरिबा खंगबम जादुमणिबु असुमना सखंगबिबगिदमक एकेडमी असिगी मफमदा तौबिमल खंगबा उच्चरी हाइनसु फाउंडर चेयरमैन खंगबम इंगारेमबना थादोरकपा चिरोल अमना खंगहलकले ngasi Jananeta Irabod Memorial Trust ki mifam ama lifetime president Dr. Chandam Kamal Singh gi dibong jiribam da leiba sangai da makna chair loduna pangthokre mifam asida covid pandemic asibu mangda thamlaga Irabod ki thoram handakti chamna pangthokpa haina warep lawki September gi tang amada social service tawduna Irabod month haudoklaba matung September gi kuntaruk amasung kuntrada mathang sitna Irabod leikidabagi kumon thoram amadi pokpagi numit leishu katuna chamna pangthokpa haina warep nakhi amadi online da saireng changdamnaba amasu pangthokadori Meghalaya Lengaknasu College Educational Institute Sing amadi Tourist Destination Sing lakliba September amadagi hangdoknabagi warep lawkre Vaccine kap triba natraga single dose kaplaba tourist sing di COVID negative certificate paigadabane aduga state asigi dose ani natraga amakaktang kapthoklaba tourist sing di athingba amata leiroi haire Mapanda leiriba awang nongpok lamdamgi miyoi singi isu singbu thengnariba Delhi da base oiba NGO Helping Hands na awang nongpoki nahawriba hogolakliba sanaroi singidamak sports diet scholarship program ama lauthokre Akhanaba athlete singda chahi mari chupna chanagadaba diet pigani Itanagar amasung Delhi da scholarship asi phanglaba akhanaba sanaroi sing khusinabagi thoramda Lavlina Borgohai Mirabai Chano amadi Mericom dasu ikai khumnaba utkani haina Helping Hands ki maru oiba thodang loriba Robin Hibuna phongdorakle ngasi Mother Teresa gi chamaga taramathoi suba mapokumo numitne Missionaries of Charity linkhatuna masagi oijaba thidana mapunchi chuppa tola taraba singi sebada kathokrabi Mother Teresa Bharat Ratna amsung Nobel Prize piduna ikai khumnakrabani India da COVID case amuk wangkhalakli haukiba pung kunmari asida anoba case lising nifutaruk ka chamaga nifutaruk phangkhi chatruk supna taretna leikide Masibu COVID third wave ki ingit la haina jingnaba haurakle ngasi phangkiba anoba positive case masing habade lising nifu taruka chamaga nifu taruki manungda lising kunthama thoiga chamri nifu mangadi Kerala khaktadagi phangki chaniga 15 na leikide September October third wave ki ithak khwaidigi wangani haibagi wafam mangjongna akhang ahi singna phungdokhiba leiba maramna August ki aroibadagi third wave haurakpa yana lerakli Maragasida WHO gi Chief Scientist Dr. Somia Swaminathan na lagliba tha khara si India gi oina COVID ki yamnak luba tanja oigani hairakre Afghanistan dagi France yauna leba khayana evacuation gi thorang lepkhre airport ta misimina thokpa hengalakli airport pu yohorabadi haiduna Afghan singna akoibada lariba lekhom leinangi khongbanda fauba kumthaduna lambi thiri Taliban singna su airport changhandanaba lambi da thatuna lairi panbayai America gi mahiroi khaya hojiksu Afghanistan da panduna lairibani aroibada ngasi gi tentakpa maroiba pau khara Mitei meyaki oza lawni haikibadu athubada thabakta onthokpinaba milalna lengaki mafamda haizarakli Shillong dagi Lok Sabha gi MP Vincent H Palabu Meghalaya Pradesh Congress Committee gi anuba president oina khankhre Arunachal lengakna state government employees sing amadi pensioners singi TA amadi DA hengat hanaba warep lawkhre Dima Hasau gi ranger bill da koila purakpa truck manga ka henba singna mai thakre Assam police personnel sing thokdok thokphamda changsinkhre Mizoram gi CM Joram Thangana state asigi amatta ngarabi Olympian Lalrel Siami da lupa lakh 15 gi case award amadi scooty gi so amasu khudol tamkhre CBI team West Bengal da thungkibaga loinana mikhal ga mari leina ba hingsa gi thokdok singi mathakta FIR 9 file tawkhre ngamkhaida drone paisilakkhibagi matung ahan boina India da drone gi rule khajik komthok halakre Congress High Command na Sidhugi mathakta tik torduna mahaki makhutta party sinakhiba leite hairakle Hojik changsiliba evacuation da Taliban na mateng pangde haina ngasi all party meeting da lengak na haikre President Ramnath Kovind na ngasi Supreme Court ki anuba judge mapan khankre masigi manungda nupi judge ahum yauri National Education Policy officially chatnahanba ahanba state India da Karnataka na oikre
ꯀꯣꯟꯇꯥꯃꯤꯅꯦꯁꯟ ꯑꯣꯏꯕ ꯊꯦꯡꯅꯕꯗꯒꯤ ꯖꯄꯥꯟꯅ ꯃꯣꯗꯔꯅꯥ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯂꯦꯞꯍꯟꯈ꯭ꯔꯦ꯫ ꯇꯥꯂꯤꯕꯥꯟꯒꯤ ꯈꯣꯡꯖꯪ ꯊꯤꯡꯗꯨꯅ ꯊꯝꯂꯤꯕ ꯔꯦꯖꯤꯁꯇꯦꯟꯁ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯃꯩꯗꯗꯤ ꯀꯥꯕꯨꯜ ꯂꯩꯉꯥꯛꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯌꯥꯎꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯕ꯭ꯔꯤꯇꯦꯟ, ꯌꯨꯑꯦꯁ, ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ ꯑꯃꯗꯤ ꯗꯦꯟꯃꯥꯔꯛꯅ ꯀꯥꯕꯨꯜ ꯑꯦꯌꯔꯄꯣꯔꯠꯇ ꯇꯦꯔꯔ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯏ ꯋꯥꯔꯅꯤꯡ ꯄꯤꯔꯛꯈ꯭ꯔꯦ꯫ ꯏꯚꯥꯀꯨꯑꯦꯁꯟꯒꯤ ꯗꯦꯗꯂꯥꯏꯟ ꯅꯛꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯅ ꯃꯈꯣꯏꯒꯤ ꯅꯥꯒꯔꯤꯛꯁꯤꯡ ꯑꯐꯒꯥꯅꯤꯁꯇꯥꯟꯗꯒꯤ ꯍꯣꯟꯗꯣꯛꯄ ꯂꯣꯏꯍꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯇꯥꯂꯤꯕꯥꯟꯅꯁꯨ ꯏꯚꯥꯀꯨꯑꯦꯁꯟꯒꯤ ꯗꯦꯗꯂꯥꯏꯟ ꯑꯣꯒꯁꯠ 38ꯗꯒꯤ ꯅꯣꯡꯃ ꯐꯥꯎꯕ ꯆꯣꯟꯊꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯇꯥꯂꯤꯕꯥꯟꯁꯤꯡꯅ ꯑꯐꯒꯥꯟ, ꯍꯤꯟꯗꯨ ꯑꯃꯗꯤ ꯁꯤꯈ 190ꯃꯨꯛ ꯑꯐꯒꯥꯅꯤꯁꯇꯥꯟ ꯊꯥꯗꯣꯛꯈꯤꯗꯅꯕ ꯀꯥꯕꯨꯜ ꯑꯦꯌꯔꯄꯣꯔꯠꯇ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯥꯛꯂꯤ꯫ ꯑꯐꯒꯥꯟ ꯑꯦꯌꯔ ꯐꯣꯔꯁꯅ ꯊꯝꯂꯝꯕ ꯑꯃꯦꯔꯤꯀꯥꯟ ꯕ꯭ꯂꯦꯛ ꯍॉक ꯆꯣꯄꯔ ꯇꯥꯂꯤꯕꯥꯟꯁꯤꯡꯅ ꯁꯤꯖꯤꯟꯅꯅꯕ ꯇ꯭ꯔꯥꯌꯦꯜ ꯐ꯭ꯂꯥꯏꯠ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯀꯥꯕꯨꯜ ꯑꯦꯌꯔꯄꯣꯔꯠꯇ ꯄꯣꯈꯥꯏꯈ꯭ꯔꯦ꯫ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯒꯤ ꯑꯦꯕꯤ ꯒꯦꯠꯀꯤ ꯃꯄꯥꯟꯗ ꯃꯔꯤ ꯑꯅꯤꯔꯛ ꯁꯨꯁꯥꯏꯠ ꯕꯣꯝꯕꯤꯡ ꯇꯧꯈꯤꯕ ꯑꯁꯤꯗ ꯌꯥꯝꯗ꯭ꯔꯕꯗ ꯌꯨꯑꯦꯁ ꯂꯥꯟꯃꯤ 3 ꯌꯥꯎꯅ ꯃꯤꯑꯣꯏ 18 ꯂꯩꯈꯤꯗ꯭ꯔꯦ, 80ꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ꯫ ꯑꯃꯗꯤ ꯇꯥꯂꯤꯕꯥꯟꯅ ꯂꯧꯁꯤꯟꯈ꯭ꯔꯕ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯁꯦꯜ ꯊꯥꯗꯕ ꯋꯥꯔꯜꯗ ꯕꯦꯡꯛꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯩꯇꯩꯂꯣꯟꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ